अहानबदा लेबाकी मपानगी ओइबा मरुओइबा पाव कंटेंट मसा ngatang mayam da share tawjaramge United States na World Health Organization ga lainaba mari punamak thadatlagani Donald Trump World Health Organization WHO na yamna darkar oiba awon propa ngamdre amasum China dagi COVID-19 sandorokpa matamda Prithvi gi lebak singbu lana lamjingki haina SARS taroduna United States gi President Donald Trump na United Nations gi Health Agency asiga lainaba mari punamak thadatlagani haina phongdokrai China gi mathakta sayak pinaba khongthang sing laukthokpada President Trump na wafam asi phongdokhibani COVID-19 license handokpa asida WHO China gi mathakta maral piba ngamde organization asi China na control toroga lairi haina Trump na charge tokhi yamna darkar oiba awon ma purakna ba haizabada makoina ngamdaba maram na ngasi aikoina World Health Organization nga lainaba maripuna mak thadalagani amasum thadaramba senpham adu atoppa hena matik sabasingda oina thadaragani haina president haiki Virus asigi matang na Prithvi asina China gi maikei gi pakhum darkar tari China na thogonba laichet asina American lak ama henbagi mathak siali virus asigi matang na serana ba pauk tamna ba China na WHO order pressure piki haina President Trump na kana yaning da phungdokhi COVID-19 khakta natana karbar gi South China Sea SCS ki matang amasung Hong Kong gi wathok matang da su China gi mathakta kana yaningdraba Trump na Chinese National Chaos US ta sanghandana ba amasung America da China gi investment laksinaba khongthang sing lauthokhi China na Hong Kong na national security law amasa na hanaba honaba aduga mari leinana president semi autonomous lamda Hong Kong city da piramba akhanaba khudong saba kya lauthokpagi wafam su lauthokhi atai kanamta na tawdaba mongda haukiba sei taragi khujing kaya sida China na US pu setuna sakhi Chinese sarkar gi asoi bathabak singna maram oiduna Prithvi asi hauzik awaba tari Wuhan virus ki matangda China na wa losin khibadagi virus asi Prithvi sin batuna sandorakhibane WHO na niyam chumna thabak tawramnabadi China dagi mi lakpa yadana ba yamna thuna athingba thamlamba yabani haina President Trump na haiki US na World Health Organization da sahi amada US dollar million Samri gi yankairom piba matamda China na US dollar million nipu romda mak piri masi phawbada makhona WHO asi control tawri haina president haiki Manipur gi oiba maru oiba paw khatang miyam da share tawjage Manipur gi lockdown June 10 phawba sangdokaduri lockdown manga subada June 9 dagi hotel restaurant mall na singba hangba yaragani Leba asigi oina containment zone gi wangmada leibasing tangkak naina lockdown komthokpa hauragani lagliba June 9 dagi lining lesson gi maphamsing hotel restaurant amasum shopping mall na singba hangba yaragani haina Ministry of Home Affairs na lakthokhrei Manipur gi oina lockdown June 10 phawba sangdoknaba ngasi phamkiba consultative committee gi miphamna recommend tawkhrei adubu karamba thabak thoramsing lockdown manung asida komthokadagi haibadudi lagliba ningthokaba numit phawbagi manungda lakthoklaba yai haina su poksi si kuthang phungdorakli Atopa maru oiba amasum yamna nungaitaba paw manamo Brinda re-criminal contempt case mayoknaragani mayai kabadrak lalonbagi case amada senariba sandel gi ADC gi chairman lukhoksai jawbi special court NDN PS Manipur na interim bell pikiba adugi mayokta court ki judgment amabu singnaduna akanba wahi wata sizinaduna social media da sabak phakiba NAB gi additional SPTS Brinda High Court of Manipur criminal contempt case mayoknaragani MPS officer asigi matakta All Manipur Judicial Officer Association na maki matakta tharakkiba re-criminal contempt case adugi hearing Manipur High Court na June amada satharagani TS Brinda gi matakta tharakkiba case adugi matakta proceeding June amada satharagani haina ngasi court asigi website ta thagalakpa consultative list yarokkibane proceeding adu video conference ki khutangna sathagadabani loinana mari leinabasingna video conference adugi link email amadi WhatsApp ki khutangna phangba yagani hairi ningsingba yabadi thasi kunga mathodi special court NDNPS Manipur na lukhoksai zawsayol ahum interim bell thadokibani amadi June 12 da amuhana court karak na bigathang pikiba lekhi court ki judgment adugi mayokta NAB gi additional SPTS Brinda na mahaki Facebook account na post ama thagalakle haibgi wauda All Manipur Judicial Officer Association na thasigi kungomdoida cyber crime Manipur complaint ama thaduna court ki judgment musingna duna amadi judiciary system bu miyamda lana uhanbada cna basing phagatuna matik saba serak pibina ba complaint thakibane June amada Manipur High Court sathagadori bi case hearing aduna maram oiduna Facebook post aduda court ki judgment musingna duna akanba wai wata amadi judiciary bu singnaba comment kamarum pikiba miyoi kaya amasu court asina akanba thabak lokholakpa yabagi oithokpa lei hainasu phungdorakli atopa maru oiba paw manamu railway gi staff sin yengsinbidabadagi awang nongpoki miyu ama train manungda laikhidrei COVID-19 gi lockdown asina maram oiduna Uttar Pradesh ta lamdanduna leiramba
Kalimpongdagi nupi sinmi ama special ceramic train tongduna masagi maramdamda halakpada train manungda masang ngamlaktabada railway gi staff sin namit yeng sangbi train manungda laikhidraba nupi adugi maming Krati Serpa kawi haidi Kalimpongdagi Aligarhadagi ni Uttar Pradesh ki awang nongpo state sing tamna lakiba train aduna Uttar Pradesh ki itiwa yaksilakpada nupi asi laikhidabani haina agency dagi phangba paw amana hairi nupi siga asi bahaksang adu GTA gi chairman Anil Thapa amadi Kursiong District Hospital gi chairman Bini Barmana ambulance aman nektuna mayum phawba tinbikhe thawdo asigi matangda Bini Barmana hai thawdo asi yamna lebak thiba amani nupi asi na train manungda haksang kanna ngamlaktaba aduna railway gi staff sin Midyeng sangam labadi kanma ngamlangadabani hairi nupi asi itawada sire habigi paw hek phangmaga mafam adugi authority da paw phawduna haksang adu mayum phawba puraknaba sinkibane lainana nupi asi COVID-19 na maram oiduna sikiba natte haba confirm tawre hairi panba yabadi COVID-19 gi lockdown thamjinkiba asina leba asigi tongan ba state singda lamdanduna leramba sinmising adu India lengak na sinduna special train singi kuthangna magi state singda tinbagi thabak satharibane adubo train sing asigi phibam phawba amadi mathau tawa hidak langthakna singo polam sing wat padagi train manungda sinmi sing sibigi thodok lepa laitana thoklibani hana su pauksi sina makhatara phongdorog len thank you